ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯣꯇꯨꯅ ꯆꯠꯊꯔꯛꯈꯤꯕ ꯄꯨꯡ 32ꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯍꯧꯈꯤꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯈꯥ ꯇꯥꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯣꯛꯂꯕꯁꯤꯡ ꯂꯥꯌꯦꯡꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯨꯁꯤꯡ ꯑꯃꯗꯤ ꯁꯛꯅꯥꯏꯔꯕ ꯗꯣꯛꯇꯔꯁꯤꯡ ꯀꯧꯗꯨꯅ ꯋꯥ ꯇꯥꯅꯈ꯭ꯔꯦ ngarang numidang Uripok Khwesnam Laikaida RAF na Maira Paibisingda Tiarga Sel Kapsilambadagi Irang Thokre. Churasampurda Miyamgi Oiba Khongchat Amma Satpaga Loinana Laikhidraba Kukilal Howesingi Mafam Daikai Kumnaba Utnaba Thawrang Tawkre. Joint Philanthropic Organization JFO amadi Engineers Tribal Leaders Forum ITLF anigi marakta sauna motkhetnaba leire. Tokhai balenga amagi dabi tawduna ngasi Kangpokpi District ki mafam kayada wakat khongjang sangsinaba sem sakre. Mami TV pau meeting tabiribi singbo taram nokchari pau sandok na pijari. Committee on Tribal Unity Sadar Hills Kangpokpi na tha sigi tara taruki ahing nongyaidagi National Highway Number 2 Impal Dimapur Lambi Paring da Chatharakiba Pung Humputara Nithogi Total Shutdown Mapung Fana Loisin-khre. Chairak Sida Kotugi General Secretary Lanminlun Singsitna Phongdorakibagi Matung Innadi Pung Humputara Nithogi Total Shutdown Loikhrabasu makha taba khongjang sing khigani lambi paring asida district adugi essential commodities sing puba sing oina ayuk pung taruk tagi numit yungba pung tarani thui phauban numit khudingi oina komthokani dukan amasung kaithel hairiba matam sida thong hangbagi hang ngapigani hangba thingani lanai gari singi oina ayuk pung taruk tagi numidang pung taruk phaubasu komthokani Kangpokpi district ta lairiba lainga ke amadi lanai mahi loisang singdi makha taba notice ama thoktriba phauba athingba thamkhigani haikhi Hauzik lamdam asigi thokliba irang asiga mari leinana ana layengda thengnariba khudong chadaba kayagi matangda ngarang chief minister N Birena Thobu oiduna ngarang chief minister gi office ta masak nairaba Dr Singh Kauduna wata na khre hairi health minister Dr Sapam Ranjan yauna pangthokiba mifam aduna maru oina Imphal manungda hangdokliba tongan ba maming leiraba lanai hospital sing chalairiba miyoi sing masak nairaba Dr Singh Saruk yaki mifam aduda hojik thokliba irang asiga mari leinana asok apal nangba kaya lanai hospital sing da layengba matamda thengnariba khudongcha daba kaya Manipur lainga ki maikaidagi pangbiyaba mateng pangbinaba taksin ki chief minister gi maikaidagi lanai hospital singna lauriba thodangbu thagatpa phongdokpa ka loinana pangbiyaba mateng panggani haibagi thajaba piki haire ngarang numidang Uripok Khwesnam Laikai da Laikai ngak senduna leiriba Maira Paibi singna RAF ki phijon setpa bolero car ahumda laklaga tiarga sel kapsilamlaga gari thoduna chatkhibagi mayokta Maira Paibi singna irang horakpaga loinana pendaba phongdorakle thodo asida Mami TV na phangba paugi matung innadi ngarang numidang pung 10 rom taba matamda Uripok Khwesnam Laikai da Laikai adugi Maira Paibi singna famduna leiringaida bolero car ahumda lakiba RAF ki kangbuna Karigumba wafam amata hairamba tawdana Maira Paibi singna famliba mafam aduda tear gas kapsilamlaga gari thoduna chatkibani hairiba gari sing adu laikai miyamna tanaruba matamda lamfelda leiba CRPF ki kemda 1000 ki hairi thodo adu tokraba matung laikai adugi Maira Paibi singna irang haurakpaga loinana RAF ki thawung adubo akanba mawongda yaningdaba phongdokre
अखोई ngasi se kano se uripok si am phajana maintain tawraga laibani curfew me na so akhoi kanam thongna de khona de ado leira machin da laiba akhoi khara se nupi manga katang lai se phami khon millions laiba uripok khuman them le gai machin ja khoi nupi manga ka phame 8 minute 10 manga ta ba jai da adeda kano se scorpio hum se lai masi suzuki scorpio hum se am toin toina se chali moi gari dagi akhoi yam ing na phami ngai da lausala ma ko chala ma ko se yaw ba gi lai lausal bai report lai adu ngasi je uji 8 minute 10 timing se thongan khudi ma ki uripok ki thongan khudi ma ta mi manga tarom de loi pham nei ngasi se akhoi si am na ing chikna nupi manga pham lai adu thongan ma chin anga ma cha pitru pitru hum ga lepa ga lai timing se ja hoji bolero hum se gi ama de gi machin je sai thindora ga maning thangba bolero se gi kapa paka pa ni leirang manung kitang chang na tai ada thungnau hangdo khoto ga manung da laiba han sing do ha da na akhoi afa se ki na rim sa ga su pujaru re ado kari maram gi no kamai to no ado timing se moi ahum thaugra matung da akhoi anga ni ka se brain pharmacy da gi ors lai ro ga moi halak ba sa akhoi na samai to moi se kari man ga thau gi ne moi na hai ba report da moi se lamphel gi cpf kem na 1000 gi na ma hai ado akhoi se ing na silent ta mof se akhoi na han lai gi da ba sai kom su bol gi sora chu hai ing ni akhoi kaim da ngasi phau da mo amta tau da ga yam ing na ching na maintain taw ra ga lak pani ori po ki se ado angang sing se huji pakhat poi ki boy atam na kai do bai kapsal lai no hai ba gi loi ki na ram ni na mof se mobilize taw ba yam ware ni adu ni yam thuna inquiry taw biu na traga di akhoi phadha ba nga ma no pam cha sing sina mo khora ga thim ta angang sing na ho ba di rf ki moi blue ga white ga gi kemo rf ki do adu makti ho re do ga te yam manung ni hai di kamai ni thungnau ma cha do di kyam kan ni rf ki ho re ngarang numidang pung 10 minute kunrom taba matamda torbungda Assam Rifles ki gari na miyoy ama thomlambadagi soklay hairi soklaba miyoy edu Imphal da laiba hospital amada laikan nakre thodok asigi matangda khunja singdagi phangba pawgi matung inadi ngarang numidang torbungda khunja singna laikai ngaktuna laibaga loinana lambi da chatlingaida Churasanpur tamna lakpa army gi gari na miyoy edu thomlamkhibani hairi adu moinamang army gi gari edu khamlamba tawdana Churasanpur maikaida thoduna chatki hairi Hauzik lamdam asida thokliba irang asina maram oiraga laikhidraba su chatnariba kuki lalhoba singi asi bahaksang lairol chanabagi matangda Joint Philanthropic Organization JFO amadi Indigenous Tribal Leaders Forum ITLF anigi marakta sauna mot khetnaba laire hairi Pau asina hai tha asigi tarani panda Churasanpur da hiram asigi matangda JFO amadi ITLF ki oiba mifam ama pangthokre hairi mifam adu da JFO gi maikai dagi laikhidraba kuki lalhoba singi haksang singadu Bisnupur district ka tainaba Torbung Bangla gi haulai khopi haina khangnaba mafam da punna lairon channaba pukhalaki hairi JFO gi maikai dagi pukhalaki ba wafam adu ITLF na yaningdaba phongdorakpadagi maikai animakta mot khetnaba laikhibani hairi Pau asina makha taribadi mifamududa JFO gi maikai dagi Torbung Bangla gi haulai khopi haina khangnaba mafam adu nataba atopa mafam ani amaso puthoraki hairiba mafam ani aduna duda mata village da laiba tribal marches park natraga kuki inpi gi mingda baisol khulda lairol channabagi haiba wafam su thamlaki hairi adum oinama ITLF ki maikai dagi mafam ahum adum ki manungda mafam amma lepthoki baga loinana lairon sanbagi numit amadi pungpham so lepthoki de hairi adubu karigomba lairon hanba tarabadi mafam amata laikhidraba kuki lalhoba sing adu punna lairon chanba haiba wafam de amata oina yanaki hairi Chairak side Indigenous Tribal Leaders Forum ITLF na kuki gi tokhai balengak amma pio haibagi dabi tawduna ngasi Churasanpur da miyam gi oiba asoba khongchat ama chatnaba sem sakre hairi ITLF na sinduna chatkadurba khongchat adu ayuk pung 10 minute kuncha taba matamdagi Churasanpur gi lamka public ground dagi horaga peace ground fawba chatlaba matung laikhidraba singi mafamda haikat laikat tambaga loinana ikai khumnaba utkani hairi Tokhai balengang amagi dabi tawduna ngasi Kangpokpi district ki tongan ba mafam singda paksana wakat mifam gi khongjang sangsinaba sem sakre Committee on Tribal Unity kotuna sinduna ngasi nongthil pung ahum taba matamdagi wakat khongjang sangsinaba phirep laukhibani hairi wakat mifam adu Kangpokpi Saparmaina cycle yauna tongan ba mafam singda su chathagani hairi Pawasina hai ngasi kotuna sinduna Kangpokpida miyamgi oiba achauba khongsit ama chatlaba matungda miyamgi oiba mifam ama Kangpokpi gi Thomas ground da pangthoknaba thorang tawrambadagi miyam punba ayaba leingaki maikaidagi piraktabadagi wakat khongjang sangsinaba firep laukhibani hairi
अरोइबदा मरोइबा पाव अमना कोतुना चथरखिबा पुंग हुम्फु तरानिथोइगी टोटल शटडाउन हौखिबा अहिंग नोंयाइदगी लोइसिनख्रे मखा ताबा खोंजंग संगसिनखिगनी लाउथोख्रे हौजिक थोकलिबा इरांग असिदा सोकलबसिंग लायेंबगी मतंगदा चीफ मिनिस्टर ना लनाई हॉस्पिटल गी मपुसिंग अमदी सकनाइरबा डॉक्टर सिंह कौदुना वातानख्रे ngarang numidang uripo khwesnam laikai da RAF na maira paibising da tiar gas sel kapsilambadagi irang thokre Churasanpur da miyam gi oiba khongchat ama chatbaga loinana laikhidraba kuki lal hoba singi mafam da ikai khumnaba utnaba thorang tawkhre Joint Philanthropic Organization JFO amadi Indigenous Tribal Leaders Forum IDLF anigi marakta sauna mot khenaba leire Tokhai balengang amagi dabi tawduna ngasi Kangpokpi district ki mafam kayada wakat khongjang sangsinaba sem sakre Matang asida Mami TV News loisinjare mit yang tabiri bising bo thagat jare